Mayam welcome back. Ngasi gi se Sangom Aphamba akoigi lebak ki chafu da sembane. Sigi video haipetang check tawbiyo mayam. Sida Sangom tengkot macha gi tangkhai ma lore. Duga champra ma hi chamas ani ka tang hapsan birase. Si ayuk da sembane na se si makhung kumjalaga pung tara gumba thambirase. Sida Sangom liter ama lore. Sisi hana lon thoga samba Sangom ne sisi hapetang kabuk sahalase. Si kitang saba horakan sida akhoi gi ngasai akhoi na ayukta semkiba kaino do saina phammaga leire Sangom phamba do tengkot macha da semkiba do sida leiri se si loi tengjan birase. Duga phajana otpiro magi kaino gi akhoi gi Sangom gi aphamba gi matum do yaudana ba. Do chamasna otpada amaka loima toyu yadabane duna kona ma smaina lobiraga mathanga hadi amuk anira mangarak taruk karak kum onbiyo sese kona ni sijanaraga sain taraga manga taruk ta onbirase sese. Sida chafu ama laure sida haijan birase si leba ki chafu na trago jago khujai gumba ama da to biraso kai shokai de se khatang sari manin hapetang chalhalaga makhung kumjalaga si je nungdang thambiram mase dum mathangi numita check to biro Sangom do phammani phajana dum sengpe ko mathangi numita Sangom se phajana phamme khabaina kaino na chamasna tawraga hapet yengba kanda so si yengbiyo makha so mathak so loi mak phajana phamme ko Sangom se pulapna pung kunmari mo kai muk change sidagi amuk khara lemhouba Sangom phambana adum mathangi phamalasu yai mathang akhoi nong phamaning ba leiraga di Sangom do sida leire Sangom phambagi video 10 tele amna mayam try to biyo. Thank you.